Inthokluba irala pamura ida ningthiba kalak ida chinglemba Jingjawgum mafam lingda lepliba mong hada famliba Nangi saktamna ifamda karamba bakong chenbagi Fonglaklo bakong se khangdari nanawdi Takbiyuda thagonana karamba kumjada lohtsigi nanga Karimna boy wakhalda phagi taw boy thamoida Khanduna nokninglurabani wahai khuding nokpa khangduna khuman ibema mahakta yenglaktuna sanakhya ibungo aduna khuman ningol nangbo aigi sizau hengani haiduna mafam asimaktada khudang adu chingduna pusinkibada kanana nangbu kangani aina aibu kangani isana isabu kangani usitana hiyaina Yeng badare, nasana nasabu kan mangambra haibado. Haina thot labi maning tamliba kujeng adobo magi makada sizamin thol fanghanduna mapu pa labi uhengi khanna ta pairak laba matam aduda ibema adogi kujengbo kana amagi ningthiraba kusana jetna paisilakba khajik chingthokladuna lumlum launa hairei Ahi leiringayda leisa sigi khujeng kana amatana sokpa yaroi karigumba soke hotnaraba lamsilakliba khusa ado kakkani hauji khaktani munna khongdagi ton fawwa yengkhalakpa misak adoni mana khaliba misak ado leichil sana mahakso mamit ado kirok pangladuna hiyaida amuk yeng magi khudangda jena pariba nupa aduda amuk yeng Thangnaba mikupta kari tawrakadabano khanna makok aduda maigi ching pokhairakadawri nik laurakledo Aduk thongna yengliba ango mahaki misna adugi wang malana mahabu site khanna yamna sauna ningthemna Kari ge ibu site aise kanano khangna aibu hanjin singnabani lamdam asidagi nangi khongol mami fawba muthatlura Luching mahakso handa hairei khonjel ado wangna ngamlabade aigi tuna maso aisu kanano khangdraba male konung asida leiriba majaibe magi borni haibaso khawbiraba male mafam asida aigi hak khayam chawna lei naha khangbiyu mikup asimagi oina angom aduso chawkhre majaibe magi ibungoni haiduna supongkhre kanana henjingani Maso tadi nang hende mikup simagidi. Usita minok amanok tuna kutum chetna tasin hiyai khomba maya ani karkrak chiksinna sonthangna na hairei. Matam mana wahan bani. Lakhigani aigi sumatam. Ying batare dana. Nanga iga kanana heli heba. Mikup asida uhobo mi ama yawkhrabadi majaibe magi loinaba oigadawriba Angom pakhang aduna leirang kana amagi khojeng irai laina sokre kari mari leine ining thauda wakase haiduna hotnaramgani adubu mikup aduda makhoibu ubinaba kana amasu leikide hiyai khomba asawo mihun amaga loinana phachangki hojikda ningsa sor asangba ama hondoklaga haire ileichilna kari gila ino kana manu ukhrabadi thangnaba mikupta Kari oirakani khangdabra Aigi khudang thadokpiyo Luching su chetna pairamba khusasing ado amamamta kumthorakle Onthokna su chetna pairamkhre Tangawrabi khujeng ado khusa mami taba makhai ingangang sinduna leire Naaba phawrabra makhut amaduna tapna paisilladuna Changbiro aisu chetlage Changlaroi Chaladabani Hayam laduna lechel mamang thana gamgam chatkhe Sagol hanjabana ningthawna haibadagi sagol sangdagi hek yengbada bubup lauraba masamamu pharaba sagol amasu luchingda pirakle madugi sagol aduma thawraktuna laklabani
ꯇꯥꯟꯅꯔꯛꯂꯤꯕꯅꯤ ꯂꯩꯆꯤꯜꯕꯨ ꯑꯗꯨꯕꯨ ꯑꯗꯨꯋꯥꯏ ꯑꯅꯛꯄ ꯑꯗꯨꯗꯗꯤ ꯂꯩꯕ ꯊꯦꯡꯅꯈꯤꯗ꯭ꯔꯦ ꯁꯒꯣꯜ ꯊꯧꯔꯗꯨꯅ ꯍꯜꯂꯝꯂꯒꯅꯤ ꯍꯥꯏꯅ ꯂꯨꯆꯤꯡ ꯃꯥꯒꯤ ꯁꯪꯒꯥꯏꯔꯣꯝꯗ ꯑꯣꯏꯅ ꯂꯥꯛꯂꯕꯅꯤ ꯃꯥꯅ ꯊꯧꯔꯤꯕ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯁꯒꯣꯜ ꯑꯃ ꯐꯠ ꯈꯥꯝꯖꯤꯜꯂꯛꯇꯨꯅ ꯉꯥꯏꯈꯣ ꯂꯨꯆꯤꯡ ꯃꯥꯒꯤ ꯂꯝꯕꯤ ꯊꯠꯇꯨꯅ ꯃꯥꯕꯨ ꯈꯥꯝꯂꯤꯕ ꯃꯤꯁꯛ ꯑꯗꯨꯗ ꯌꯦꯡꯂꯛꯂꯦ ꯙꯅꯨꯅꯤ ꯙꯅꯨ ꯂꯨꯆꯤꯡꯅ ꯀꯔꯤꯒꯤ ꯑꯩꯒꯤ ꯂꯝꯕꯤ ꯊꯠꯄꯅꯣ ꯂꯨꯆꯤꯡ ꯑꯇꯣꯞꯄ ꯅꯪ ꯅꯠꯇꯕ ꯗꯦꯃꯟ ꯀꯌꯥ ꯂꯩꯔꯤ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯌꯣ ꯉꯁꯤꯗꯒꯤ ꯃꯈꯣꯏꯕꯨ ꯊꯤꯕ ꯍꯧꯔꯒꯅꯤ ꯂꯨꯆꯤꯡ ꯇꯞꯅ ꯑꯗꯨꯃꯛ ꯅꯈꯣꯏꯅ ꯉꯝꯂꯣꯏ ꯃꯈꯣꯏꯕꯨ ꯍꯥꯠꯄ ꯅꯈꯣꯏꯒꯤ ꯅꯥꯇꯤꯛ ꯅꯠꯇꯦ ꯑꯩꯈꯣꯏꯁꯦ ꯍꯟꯇꯔꯅꯤ ꯃꯈꯣꯏꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ ꯅꯪꯅ ꯉꯁꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯆꯠꯇꯨꯅ ꯂꯩꯕ ꯉꯝꯂꯤꯕꯁꯦ ꯀꯅꯥꯅꯅꯣ ꯑꯩꯅ ꯅꯠꯇꯕ꯭ꯔꯥ ꯅꯪꯕꯨ ꯍꯥꯠꯄꯗꯤ ꯍꯧꯖꯤꯛꯃꯛꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯠꯂꯣꯏ ꯃꯁꯤꯡ ꯀꯌꯥꯃꯨꯛ ꯂꯩꯔꯝꯈꯤꯒꯅꯤ ꯆꯥꯎꯔꯥꯛꯅ ꯍꯥꯏꯔꯛꯑꯣ 9-10 ꯂꯩꯔꯤ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯍꯦꯛꯇ ꯍꯦꯟꯖꯤꯟꯕ ꯉꯝꯂꯣꯏ ꯐꯔꯦ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯅꯨꯃꯤꯠ ꯈꯨꯠ ꯊꯦꯛꯄ ꯍꯧꯔꯣ ꯃꯈꯣꯏ 9 ꯊꯥ ꯑꯃ ꯐꯥꯔꯔꯣꯏ ꯍꯥꯏꯅ ꯀꯤꯍꯜꯂꯝꯗꯨꯅ ꯁꯒꯣꯜ ꯑꯗꯣ ꯃꯃꯥꯏ ꯂꯩ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤ ꯁꯣꯝꯗꯅ ꯀꯣꯅꯨꯡꯗ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯃꯀꯣꯛ ꯅꯣꯟꯗꯨꯅ ꯍꯥꯏꯖꯔꯤ ꯃꯖꯥꯏꯕꯦꯝꯃ ꯂꯥꯡꯂꯦꯟ ꯊꯣꯏꯅ ꯄꯥꯕꯨꯡ ꯃꯇꯤꯛ ꯆꯥꯗꯦ ꯑꯩ ꯃꯥꯒ ꯍꯣꯡꯕ ꯉꯝꯂꯣꯏ ꯅꯆꯥ ꯂꯨꯍꯣꯡꯈꯤꯔꯣꯏ ꯌꯥꯃꯨꯡ ꯍꯥꯟꯅ ꯍꯣꯡꯁꯤꯕ ꯃꯆꯥ ꯊꯣꯏꯕꯤ ꯃꯔꯩ ꯇꯧꯒꯅꯨ ꯁꯠ ꯍꯣꯡꯂꯅꯤ ꯂꯩꯕꯥꯛ ꯃꯌꯥꯝꯗ ꯍꯥꯏꯈ꯭ꯔꯕ ꯋꯥꯐꯝꯅꯤ ꯑꯩꯅ ꯉꯥꯛꯇꯅ ꯇꯣꯛꯂꯣꯏꯀꯣ ꯄꯥꯕꯨꯡ ꯑꯩ ꯃꯥꯒ ꯂꯨꯍꯣꯡꯕ ꯄꯥꯝꯗꯦ ꯅꯪꯅ ꯄꯥꯝꯕ ꯄꯥꯝꯗꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯌꯥꯔꯤ ꯄꯥꯕꯨꯡ ꯃꯥꯗꯤ ꯌꯥꯗꯦ ꯃꯥꯒ ꯏꯇꯥ ꯁꯅꯥꯒ ꯃꯔꯤ ꯂꯩꯅꯕꯅꯦ ꯅꯤꯡꯊꯧꯒꯤ ꯀꯣꯛꯊꯛꯇ ꯕ꯭ꯔꯖ ꯇꯥꯁꯤꯜꯂꯛꯄꯒꯨꯝ ꯃꯀꯣꯛ ꯑꯗꯣ ꯆꯦꯈꯥꯏꯔꯦ ꯀꯔꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯏꯕꯦꯝꯃ ꯁꯅꯥꯒ ꯏꯕꯨꯡꯉꯣꯒ ꯃꯔꯤ ꯂꯩꯅꯩ ꯊꯤꯟꯊꯕ ꯌꯥꯗꯦ ꯃꯁꯤꯗꯤ ꯂꯩꯕꯥꯛ ꯄꯥꯎꯖꯦꯜ ꯆꯠꯍꯜꯂꯒꯦ ꯍꯌꯦꯡ ꯃꯍꯣꯡꯅꯕ ꯊꯧꯔꯥꯡꯂꯒꯦ ꯐꯒꯗ꯭ꯔꯥ ꯈꯟꯅ ꯍꯥꯏꯔꯨꯕ ꯋꯥꯐꯝꯅꯤ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯅꯕ ꯑꯣꯏꯅ ꯊꯣꯛꯂꯦ ꯄꯥꯈꯠꯂꯛꯂꯦ ꯍꯥꯏꯗꯣꯛꯈꯤꯕ ꯉꯥꯛꯄ ꯅꯤꯡꯊꯧꯅ ꯍꯌꯦꯡꯃꯛ ꯍꯦꯛꯇ ꯍꯣꯡꯍꯜꯂꯒꯦ ꯍꯥꯏꯕꯁꯨ ꯉꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯗꯣꯛꯈꯤꯕꯒ ꯂꯥꯡꯂꯦꯟ ꯊꯦꯟꯊꯗ ꯃꯥꯒꯤ ꯁꯒꯣꯜ ꯊꯝꯐꯝꯗꯒꯤ ꯁꯒꯣꯜ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯌꯥꯡꯅ ꯊꯧꯔꯒ ꯂꯩꯆꯤꯜꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯂꯥꯛꯂꯦ ꯂꯩꯆꯤꯜꯁꯨ ꯄꯥꯜꯄꯥꯟ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯡꯂꯦꯟ ꯁꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯆꯤꯜ ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯑꯣꯟꯊꯣꯔꯛꯂꯗꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟ ꯊꯣꯏ ꯎꯕꯗ ꯃꯀꯣꯛ ꯑꯗꯣ ꯐꯠ ꯅꯣꯜꯂꯒ ꯃꯆꯥꯏꯕꯦꯝꯃ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯁꯅꯥ ꯅꯪ ꯌꯥꯝ ꯊꯨꯅ ꯂꯝꯗꯝ ꯑꯁꯤ ꯊꯥꯗꯣꯛꯈ꯭ꯔꯣ ꯂꯨꯆꯤꯡꯒ ꯅꯪꯒ ꯅꯈꯣꯏ ꯑꯅꯤ ꯆꯠꯇꯨꯅ ꯂꯣꯠꯂꯨꯔꯣ ꯑꯩꯅ ꯈꯔ ꯁꯥꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯅꯪꯒ ꯂꯨꯆꯤꯡꯒꯒꯤ ꯃꯔꯤ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯏꯅꯤꯡꯊꯧ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ ꯅꯪꯗ ꯅꯠꯇ ꯂꯨꯆꯤꯡꯒꯤ ꯂꯨꯔꯦꯜ ꯀꯛꯀꯅꯤ ꯍꯥꯏꯍꯧꯔꯦ ꯑꯍꯤꯡ ꯆꯕꯨꯛꯇ ꯑꯔꯣꯟꯕ ꯂꯥꯟꯃꯤ ꯊꯥꯔꯛꯇꯨꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯈ꯭ꯔꯦ ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯂꯔꯣꯏ ꯈꯟꯅ ꯍꯦꯟꯖꯤꯟꯗꯨꯅ ꯍꯥꯏꯖꯟꯕꯅꯤ ꯃꯖꯥꯏꯕꯦꯝꯃꯅ ꯍꯥꯏꯔꯕꯅ ꯊꯥꯖꯈ꯭ꯔꯦ ꯀꯔꯤꯒꯤꯁꯨ ꯊꯥꯖꯔꯣꯏ ꯂꯣꯌꯥꯒꯤꯗꯃꯛ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯠꯇꯕ ꯑꯣꯜꯂꯛꯂꯕꯣꯏ ꯍꯥꯊꯨꯅ ꯑꯃꯨꯛ ꯍꯥꯏꯔꯝꯂꯦ ꯂꯨꯆꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯈꯤꯒꯦ ꯄꯥꯎꯁꯦ ꯃꯥꯁꯨ ꯇꯝꯂꯨꯈꯤꯒꯦ ꯍꯥꯏꯔꯝ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯦ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯨꯆꯤꯡꯒꯤ ꯁꯪꯒꯥꯏ ꯌꯧꯔꯛꯂꯗꯨꯅ ꯆꯪꯂꯛꯏ ꯂꯨꯆꯤꯡꯁꯨ ꯐꯝꯗꯨꯅ ꯂꯩꯔꯝꯕꯅꯤ ꯂꯥꯡꯂꯦꯟ ꯎꯕꯗ ꯀꯔꯝꯕ ꯄꯥꯎꯅꯣ ꯈꯟꯗꯨꯅ ꯀꯩ ꯂꯩꯔꯦ ꯏꯕꯦꯝꯃ ꯄꯥꯕꯨꯡꯗ ꯑꯩꯅ ꯂꯨꯍꯣꯡꯗꯅꯕ ꯅꯪꯒ ꯂꯩꯆꯤꯜꯒꯒꯤ ꯃꯔꯤ ꯍꯥꯏꯔꯨꯔꯦ ꯄꯥꯕꯨꯡꯅ ꯑꯔꯣꯜ ꯂꯥꯟꯃꯤ ꯊꯥꯗꯨꯅ ꯍꯥꯠꯈ꯭ꯔꯒꯅꯤ ꯂꯩꯆꯤꯜꯕꯨ ꯑꯍꯤꯡ ꯃꯌꯥꯏ ꯆꯕꯨꯛ ꯌꯧꯗ꯭ꯔꯤꯉꯩ ꯅꯈꯣꯏ ꯑꯅꯤ ꯆꯦꯟꯈ꯭ꯔꯣ ꯂꯝꯗꯝ ꯑꯁꯤ ꯊꯥꯗꯣꯛꯈ꯭ꯔꯣ ꯍꯥꯏꯔꯝꯂꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯃꯁꯥ ꯑꯗꯣ ꯑꯔꯥꯟꯕ ꯇꯧꯕꯒꯨꯝ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯈꯤ ꯂꯨꯆꯤꯡꯁꯨ ꯂꯩꯆꯤꯜꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯗꯅꯤ ꯃꯁꯥ ꯑꯗꯣ ꯂꯩꯕ ꯌꯥꯈꯤꯗꯕ ꯄꯥꯈꯠꯄꯅ ꯃꯁꯥ ꯄꯨꯝꯕ ꯂꯥꯡꯒꯣꯏ ꯆꯟꯁꯤꯟꯈꯤꯕ ꯉꯥꯏꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯄ ꯄꯥꯈꯠꯈꯤꯕ ꯑꯣꯏꯅꯤꯡꯈꯤꯕ ꯄꯣꯠꯁꯛ ꯑꯗꯨꯅ ꯂꯥꯡꯂꯦꯟ ꯐꯠꯇꯕ ꯃꯤꯁꯛ ꯍꯥꯏꯕ ꯑꯗꯨꯗ ꯑꯣꯏꯔꯛꯂꯦ ꯂꯣꯌꯥꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯇꯨꯅ ꯂꯣꯌꯥꯕꯨ ꯀꯧꯔꯛꯏ
Itha thazada loya bu korok pa adudadi loya su makok nona. Kari leri majai bema. Kesum taude. Wafam ama haigi haiduna lakpani. Kari wafam. Wafam nate yathang ni. Karambe yathang. Aibo nangi taloi oina lokselo. Ai han khraroi. Mafam masida laikhragani. Loya sauning le. Adubo khazik fatha duna. Majai bema. Madu yabanate. Majai bema konung na hanbiro. Aida nata nangso awaba dagani. Pumnama aina mayok nage. Yarabra. Yade. Ayade. Nang munushidana karam na leminista haibano. Majai bema aina haibada nang ni yadaba. Kari yade. Hayo. Aingonda kari wale. Lachil na aingonday kari hele. Luna dinaramba itasibo. Nangi hagdagda aina thawai launa baso hotnare. Nangi nushibana aina itabo chingthakdagisu inthabane. Khanglaba aina nangbo kayam nushi. Loya wahi ado taduna leiba ngamde. Majai bema amanata chumnagi praja mo oiramlabadi nupi oirabaso khudakta lurel kakhigani. Adubo ma fathai. Adubo nushiba kaubra. Aidi nushiba aduna lechilbu kathoklabaso ngamni. Adubo nangi oide yade haiba wakhal adude nushiba nate. Kalakpane pahambani. Hainingba hairo. Nangna ai Majai bema ngakbigani. Konungda hanbiro. Matang chaba amada sanarasi. Ima paba leiri. Makhoina takhraga kari khani. Wakhal khazik fathabiyo. Haiduna thatkhre mara. Langlenso hangam tawngamda thangmada lumlaba makhong ado thangladuna chatkhe. Mafam madudagi. Hojik khakta pendana loya chairei. Nakhoi konungi mi amata nabukchin chumdaba karigino. Nata amabo kari sukhanda chingthakdagi inthaba ngamba. Nakhoidi sadagi suhena tolaba jibani. Karigumba sanana kudong thiramlabadi. Ai sanagi dama khanduna nangbu lobusu ngamni. Adubu ai nangni hena tukachari. Haiduna changkhe. Nungthil pungjadi thengjilakle. Luching wakhalado fathaba ngamda tanubu thirakpani. Yamna laina so adumuk fangi makhoigi leifam. Tanu luchingda wahang oina. Kaino aibu thirak isina. Ai loi haige. Aiga paraga supnagi deman mapal khakta ngairi. Makhoi ataidi ason mangaktani. Ani khaktani kanba. Makhoigi leifamna konungi awang thangba umang asida. Thangju numiki ahingda makhoi punbani. Yarabra. Adudi aiso mahangi. Tanungakna sengle. Pare kay hainingino. Aiga lechilga mafam ase thadokhragi. Karamba mafamda lotgani. Makhoina thiba phangdanaba. Tanungakna hathunaso. Khangde adudi nakhoini lotlage hairiro. Ining thawna thiba phangdaba mafam amada. Tanuna wafam amata hairakdringai mamik udabi maga leiminariba ahal aduna hairai tapna. Ukrulda. Luchingso nupi aduda munna yenglakduna. Abo, ukruldi Manipur gilamni. Makhoina yamna laina fangani. Nang ukrulda leire khanglabaso makhoina changlakpa ngamloi. Ukrulda leiriba ichin inausing adugi khulakpa chona makhoibo changlaktanaba yathang piramkhibani. Changbasu ngamloi. Ningthem sagaidagi dada kalliba ningsen selungbagi khunni. Kanai henjinba ngamdabani. Lotlabadi mafam aduda lotlo. Khuman selungba moirang selungba kayadi ining thawna ngamna pali. Makhoini ining thawda hangatna ngangba ngamdi. Khanglamgani adumang. Ibima lechil hoigi khuman selungbana ining thawda kari haiba ngammi ngasi phaw. Supnagi ningsen natana. Luching harauna mapi ira chela. Thakachari abo. Abok leirambana aina ngasi asuk haraubani.
ꯍꯥꯏꯅ ꯑꯍꯜ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯂꯒ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯛꯈ꯭ꯔꯦ꯫ ꯇꯅꯨꯁꯨ ꯀꯗꯣꯝꯗꯒꯤ ꯅꯥꯟꯊꯔꯛꯄ ꯄꯤꯔꯥꯡꯅꯣ ꯇꯞꯅ ꯇꯩꯊꯣꯛꯇꯨꯅ ꯁꯣꯜꯂꯤ꯫ ꯑꯁꯤꯕꯨ ꯇꯦꯃꯜꯂ ꯅꯠꯇ꯭ꯔꯒ ꯊꯃꯣꯏ ꯆꯥꯎꯕ ꯃꯤꯑꯣꯏꯕꯔꯥ? ꯇꯞꯅꯁꯨ ꯁꯣꯜꯍꯧꯕꯅꯤ꯫ ꯑꯍꯤꯡꯒꯤ ꯇꯥꯡꯂꯧ ꯊꯦꯡꯂꯛꯀꯗꯧꯔꯦ꯫ ꯂꯨꯆꯤꯡ ꯊꯣꯛꯂꯛꯅꯕ ꯍꯣꯠꯅꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯂꯨꯆꯤꯡꯅ ꯊꯕꯛ ꯑꯗꯣ ꯄꯥꯡꯊꯣꯛꯄ ꯉꯝꯂꯔꯣꯏ ꯈꯜꯂꯕ꯭ꯔꯥ? ꯑꯁꯣꯟꯕ ꯖꯥꯠꯀꯤ ꯗꯦꯃꯟ ꯑꯅꯤ ꯂꯩꯆꯤꯜꯕꯨ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯍꯥꯠꯂꯨꯔꯣ ꯍꯥꯏꯅ ꯊꯥꯔꯛꯂꯕꯅꯤ꯫ ꯃꯈꯣꯏꯁꯨ ꯂꯩꯆꯤꯜꯒꯤ ꯑꯆꯦꯡꯕ ꯇꯟꯖꯥ ꯌꯦꯡꯂꯤ꯫ ꯉꯁꯤꯗꯤ ꯂꯩꯆꯤꯜ ꯅꯨꯃꯤꯠ ꯈꯔ ꯊꯥꯗꯣꯛꯂꯨꯔꯕ ꯊꯥꯡ ꯑꯗꯣ ꯌꯦꯞꯁꯤꯜꯂꯤ꯫ ꯀꯔꯝꯕ ꯀꯔꯤ ꯋꯥꯈꯜꯕꯨ ꯈꯟꯕꯒꯤꯅꯣ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕ? ꯃꯁꯥ ꯑꯗꯣ ꯁꯦꯝ ꯁꯥꯕ ꯃꯥꯜꯂꯤ꯫ ꯀꯗꯥꯏꯗꯅꯣ ꯆꯠꯀꯗꯕꯒꯤ ꯃꯑꯣꯡꯗ꯫ ꯑꯗꯨꯕꯨ ꯃꯃꯥꯅ ꯈꯥꯝꯂꯛꯂꯦ, ꯍꯪꯂꯛꯂꯦ ꯋꯥꯍꯪ꯫ ꯀꯔꯤꯅꯣ ꯏꯕꯦꯝꯃ? ꯅꯪꯅ ꯑꯗꯨꯛ ꯍꯥꯊꯨꯅ ꯑꯍꯤꯡ ꯑꯁꯤꯗ ꯆꯠꯀꯗꯧꯕ? ꯀꯔꯤꯁꯨ ꯆꯠꯂꯣꯏꯗ ꯏꯃꯥ꯫ ꯍꯥꯏꯅ ꯃꯁꯥ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯇꯥꯡ ꯑꯗꯨꯗꯅꯤ ꯃꯃꯥꯡꯒꯤ ꯊꯣꯡ ꯉꯥꯁꯤꯜꯂꯒ ꯊꯝꯂꯤꯕ ꯑꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯂꯦ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛꯀ ꯂꯣꯏꯅꯅ ꯂꯩꯆꯤꯜꯁꯨ ꯆꯪꯂꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨꯗ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯂꯛꯏ꯫ ꯃꯥꯅꯤ, ꯀꯅꯥꯁꯨ ꯅꯠꯇꯦ꯫ ꯅꯨꯡꯁꯤꯔꯁꯨ ꯅꯨꯡꯁꯤꯗꯕ ꯁꯥꯈꯤꯕ, ꯅꯨꯡꯁꯤꯔꯁꯨ ꯄꯥꯡꯒꯜ ꯊꯣꯛꯄ ꯉꯝꯈꯤꯗꯕ ꯃꯤꯁꯛ ꯑꯗꯨꯅꯤ꯫ ꯂꯨꯆꯤꯡ ꯁꯣꯔ ꯑꯗꯣ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯤ꯫ ꯃꯃꯥ ꯏꯕꯦꯝꯃ ꯑꯗꯨꯁꯨ ꯅꯨꯄꯥ ꯑꯗꯨꯗ ꯏꯊꯛ ꯊꯀꯠꯅ ꯌꯦꯡꯂꯒ ꯀꯔꯤ ꯇꯧꯔꯤ ꯏꯕꯨꯡꯉꯣ? ꯋꯥ ꯑꯃꯠꯇ ꯐꯥꯎꯕꯁꯨ ꯉꯥꯡꯂꯛꯇꯦ꯫ ꯃꯁꯥ ꯑꯗꯣ ꯐꯨꯟꯒꯠꯄꯒꯤꯔꯥ? ꯊꯣꯏꯕꯅ ꯑꯃꯨꯛ ꯍꯪꯂꯛꯏ꯫ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯅꯨ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ? ꯅꯪ ꯀꯔꯤꯒꯤ ꯑꯩꯅ ꯍꯥꯏꯕ ꯏꯟꯗ ꯍꯟꯖꯤꯟ ꯂꯥꯛꯂꯤ? ꯂꯨꯆꯤꯡ ꯇꯞꯅ ꯈꯣꯡꯊꯥꯡ ꯑꯗꯣ ꯊꯣꯏꯕ ꯇꯝꯅ ꯊꯥꯡꯂꯛꯂꯒ, ꯄꯥꯕꯨꯡ, ꯂꯩꯆꯤꯜꯁꯦ ꯑꯩ ꯄꯨꯗꯨꯅ ꯆꯠꯆꯈ꯭ꯔꯒꯦ꯫ ꯊꯣꯏꯕ ꯃꯃꯥꯏ ꯁꯨꯛꯆꯤꯟꯈꯤ꯫ ꯆꯩꯔꯛꯂꯅꯤ, ꯎꯄꯥꯏ ꯂꯩꯇꯦ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯆꯩꯔꯛꯏ꯫ ꯃꯊꯣꯡ ꯆꯥꯗꯕ ꯇꯧꯅꯨ ꯏꯕꯨꯡꯉꯣ꯫ ꯆꯠꯂꯣ, ꯅꯌꯨꯝꯗ ꯍꯜꯂꯣ꯫ ꯑꯩꯅꯁꯨ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯦ, ꯑꯋꯥꯕ ꯇꯥꯔꯕꯗꯤ ꯀꯝꯗꯧꯅꯤ? ꯑꯋꯥꯕꯁꯤꯡ ꯑꯗꯨꯗꯒꯤ ꯑꯩꯅ ꯀꯟꯒꯤ ꯈꯜꯂꯤ꯫ ꯏꯕꯨꯡꯉꯣ, ꯆꯠꯂꯣꯕ꯫ ꯅꯪꯅꯦ ꯏꯆꯥꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯂꯛꯂꯅꯨꯀꯣ꯫ ꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯁꯦ ꯅꯪꯕꯨ ꯃꯇꯤꯛ ꯆꯥꯗꯦ, ꯄꯥꯝꯗꯦ ꯍꯥꯏꯕꯒꯤ ꯅꯠꯇꯦ꯫ ꯏꯆꯥꯁꯦ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯅꯤꯡꯁꯨ ꯊꯨꯡꯂꯛꯇ꯭ꯔꯕꯅꯤ꯫ ꯄꯣꯛꯄꯅ ꯁꯅꯥ ꯁꯪꯒꯥꯏꯗ, ꯆꯥꯎꯔꯛꯄꯅ ꯁꯪꯒꯣꯜꯗꯅꯤꯗꯣ꯫ ꯃꯄꯥ ꯑꯩꯅꯅꯦ ꯏꯆꯥꯁꯦ ꯑꯃꯨꯛ ꯍꯟꯅ ꯁꯣꯛꯍꯟꯕ ꯄꯥꯝꯗꯦ꯫ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯣꯀꯣ꯫ ꯂꯨꯆꯤꯡ ꯃꯈꯣꯜ ꯈꯣꯟꯖꯦꯜ ꯅꯤꯛꯂꯛꯂꯦ꯫ ꯃꯄꯤꯗꯤ ꯁꯤꯟꯊꯔꯛꯇꯦ꯫ ꯅꯤꯛ ꯂꯥꯎꯅꯗꯤ ꯂꯩꯔꯦ ꯃꯤꯠꯂꯨ ꯑꯗꯨꯗ ꯄꯟꯗꯨꯅ꯫ ꯂꯩꯆꯤꯜꯁꯨ ꯀꯞꯅꯤꯡꯂꯕꯣꯏ ꯃꯀꯣꯛ ꯑꯗꯣ ꯅꯣꯟꯊꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯂꯨꯆꯤꯡꯅ, ꯅꯨꯡꯁꯤꯈꯤꯕꯅ ꯑꯩꯒꯤ ꯑꯣꯏꯕ ꯄꯨꯝꯕ ꯀꯠꯈ꯭ꯔꯦ꯫ ꯄꯥꯕꯨꯡ, ꯑꯩ ꯃꯥꯒꯤ ꯋꯥꯈꯜꯗ ꯂꯨꯞꯂꯦ꯫ ꯃꯥ ꯌꯥꯎꯗꯅ ꯑꯩ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯃꯍꯥꯛꯇꯒ ꯂꯣꯏꯅꯗꯨꯅ ꯍꯤꯡꯒꯗꯧꯔꯤꯕ ꯄꯨꯟꯁꯤꯁꯦ ꯃꯇꯦꯛ ꯑꯃꯇ ꯑꯣꯏꯔꯕꯁꯨ ꯆꯠꯃꯤꯟꯅꯖꯒꯦ꯫ ꯂꯨꯈꯥꯛ ꯆꯥꯗꯨꯅ ꯂꯦꯜꯂꯕꯁꯨ ꯂꯦꯜꯂꯁꯅꯨ꯫ ꯑꯩ ꯃꯥꯒ ꯄꯨꯟꯁꯤ ꯂꯦꯟꯕ ꯄꯥꯝꯃꯤ꯫ ꯂꯩꯆꯤꯜ ꯃꯄꯤ ꯑꯗꯣ ꯅꯥꯟꯊꯈ꯭ꯔꯦ꯫ ꯀꯥꯞꯂꯛꯂꯦ ꯃꯥꯁꯨ꯫ ꯂꯨꯆꯤꯡ ꯂꯩꯆꯤꯜꯗ ꯑꯣꯟꯁꯤꯟꯈꯤꯗꯨꯅ, ꯁꯅꯥ, ꯂꯥꯛꯑꯣ, ꯑꯩꯒꯤ ꯈꯨꯠꯁꯦ ꯁꯝꯂꯛꯑꯣ꯫ ꯏꯍꯥꯡ ꯍꯥꯡꯅ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ꯫ ꯂꯥꯛꯑꯣꯁꯦ, ꯑꯩꯈꯣꯏꯅꯤ ꯆꯠꯂꯁꯦ꯫ ꯏꯅꯤꯡꯊꯧꯅ ꯊꯤꯕ ꯐꯪꯂꯣꯏꯗꯕ ꯃꯐꯝ ꯑꯃꯗ, ꯅꯤꯡꯁꯦꯟ ꯁꯦꯟꯅꯨꯡꯕꯒꯤ ꯃꯐꯝꯗ ꯆꯪꯖꯐꯝ ꯂꯧꯔꯨꯔꯁꯤ꯫ ꯂꯩꯆꯤꯜ ꯃꯄꯥꯗ ꯌꯦꯡꯂꯛꯏ꯫ ꯃꯃꯥꯗꯁꯨ ꯑꯃꯨꯛ ꯌꯦꯡ, ꯊꯃꯣꯏꯅꯗꯤ ꯆꯠꯂꯁꯦ ꯍꯥꯏꯔꯤ꯫ ꯃꯈꯣꯡꯅꯗꯤ ꯐꯨꯛꯄ ꯉꯝꯗ ꯐꯥꯔꯤ꯫ ꯋꯥꯈꯜꯗꯅ ꯂꯥꯟꯅꯤ ꯁꯣꯛꯅꯔꯤꯕꯗꯣ ꯅꯨꯡꯁꯤꯕꯒꯤ ꯂꯥꯟꯕꯨꯡꯗ꯫ ꯊꯣꯏꯕ ꯈꯪꯉꯤ ꯃꯆꯥꯅ ꯅꯨꯄꯥ ꯑꯁꯤꯕꯨꯁꯨ ꯊꯥꯡꯒꯩ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯔꯦ꯫ ꯑꯗꯨꯕꯨ ꯀꯔꯝꯅ ꯂꯦꯞꯀꯅꯤ ꯅꯤꯡꯊꯦꯝ ꯁꯥꯒꯩꯒꯤ ꯃꯥꯡꯗ? ꯃꯈꯣꯏꯗꯤ ꯑꯁꯣꯟꯕꯅꯤ, ꯂꯦꯞꯄꯁꯨ ꯉꯝꯂꯣꯏ ꯀꯩꯗꯧꯅꯨꯡꯗ꯫ ꯃꯆꯥꯒꯤꯗꯃꯛꯇ ꯊꯋꯥꯏ ꯊꯥꯔꯒꯦ ꯈꯜꯂꯕꯁꯨ ꯃꯆꯥꯕꯨ ꯊꯤꯗꯨꯅ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯕꯗꯤ ꯈꯟꯕꯗ ꯊꯃꯣꯏ ꯄꯤꯛꯂꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕ ꯇꯥꯔꯦ꯫ ꯏꯕꯨꯡꯉꯣ, ꯆꯠꯈ꯭ꯔꯣ꯫ ꯄꯥꯕꯨꯡꯒꯤꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯏꯆꯥꯕꯨ ꯅꯉꯣꯟꯗ ꯊꯥꯖꯕꯗꯤ ꯑꯣꯏꯔꯔꯣꯏ꯫ ꯂꯨꯆꯤꯡ ꯊꯣꯏꯕꯗꯒꯤ ꯂꯩꯈ꯭ꯔꯦ꯫
ꯂꯩꯆꯤꯜꯗ ꯑꯣꯏꯅ ꯉꯥꯡꯂꯛꯏ꯫ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯅꯪꯅ ꯁꯨꯝꯂꯝꯂꯤ, ꯅꯪꯒꯤ ꯃꯪꯂꯥꯟꯗ ꯇꯥꯍꯜꯂꯝꯂꯤ? ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯊꯃꯣꯏ ꯑꯁꯤꯗꯒꯤ ꯄꯥꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯂꯕ ꯀꯥꯟ ꯑꯩꯁꯦ ꯑꯃꯨꯛ ꯏꯟꯊꯣꯛꯂꯤꯕ? ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯅ ꯂꯩꯆꯤꯜꯒꯤ ꯇꯧꯐꯝ ꯈꯪꯗ ꯀꯞꯄ ꯈꯥꯡꯕꯗ ꯄꯥꯏꯁꯤꯟꯅꯔꯤꯕ ꯃꯈꯨꯠ ꯑꯅꯤꯗꯣ ꯃꯥꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯀꯞꯂꯦ ꯅꯨꯄꯥ ꯑꯗꯣ꯫ ꯆꯠꯁꯤ, ꯊꯦꯡꯂꯦ꯫ ꯏꯅꯤꯡꯊꯧꯒꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤ ꯂꯥꯛꯂꯗꯤ ꯅꯪꯕꯨ ꯁꯣꯏꯗꯅ ꯑꯩ ꯉꯝꯂꯣꯏ ꯌꯦꯡꯕ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯔꯥꯜꯅꯤ, ꯉꯥꯛꯄꯤꯌꯨ ꯑꯩꯒꯤ ꯏꯔꯥꯜꯁꯦ꯫ ꯂꯩꯆꯤꯜꯁꯨ ꯍꯤꯛ ꯍꯤꯛ ꯀꯞꯊꯣꯔꯛꯂꯦ꯫ ꯑꯩꯁꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ? ꯏꯈꯣꯡ ꯑꯁꯦ ꯐꯨꯉꯝꯗ꯭ꯔꯦ꯫ ꯄꯟꯊꯧ ꯁꯪꯒꯥꯏ ꯑꯁꯤꯗꯒꯤ ꯑꯩ ꯂꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯂꯩꯕꯥꯛꯀꯤ ꯊꯧꯔꯤꯅ ꯄꯨꯟꯗꯨꯅ ꯊꯝꯂꯕ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯀꯌꯥꯝ ꯀꯨꯏꯅ ꯂꯦꯞꯇꯣꯏꯕ? ꯅꯪ ꯍꯟꯊꯔꯅꯤ, ꯍꯟꯊꯔ ꯑꯃꯅ ꯑꯗꯨꯛ ꯁꯣꯟꯕ꯭ꯔꯥ? ꯅꯪꯁꯨ ꯗꯦꯃꯟꯅꯤ, ꯗꯦꯃꯟ ꯑꯃꯅꯗꯤ ꯀꯔꯤꯒꯤ ꯑꯗꯨꯛ ꯁꯣꯜꯂꯤ? ꯑꯩ ꯗꯦꯃꯟꯅꯤ, ꯑꯗꯨꯕꯨ ꯑꯩ ꯁꯣꯜꯂꯤ꯫ ꯀꯔꯤꯗꯒꯤ? ꯄꯨꯝꯅꯃꯛ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯗꯒꯤ, ꯅꯪꯒꯤ ꯋꯥꯈꯜꯗ ꯇꯥꯎꯔꯨꯕꯗꯒꯤ, ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯅꯤꯡꯂꯨꯕꯗꯒꯤ꯫ ꯊꯣꯏꯕ ꯂꯨꯆꯤꯡꯕꯨ ꯃꯅꯤꯡꯗꯒꯤ ꯆꯤꯡꯊꯣꯛꯂꯒ ꯏꯜꯂꯤ꯫ ꯀꯔꯤ ꯗꯦꯃꯟ? ꯍꯥꯏꯕꯗꯤ ꯍꯤꯡꯆꯥꯕ? ꯑꯗꯨꯒ ꯏꯆꯥꯗꯒ ꯅꯛꯁꯤꯟꯕ ꯁꯥꯏ? ꯅꯈꯣꯏꯅ ꯀꯔꯤ ꯄꯥꯝꯕ ꯑꯩ ꯈꯪꯗꯦ, ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩꯅ ꯏꯅꯤꯡꯊꯧꯗ ꯇꯥꯛꯇꯨꯅ ꯁꯤꯕꯒꯤ ꯗꯟꯗꯤ ꯄꯦꯟꯒꯅꯤ꯫ ꯄꯥꯕꯣ, ꯃꯥꯅꯤ, ꯑꯩ ꯍꯤꯡꯆꯥꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯅ ꯑꯣꯟꯊꯣꯛꯄꯤꯔꯛꯏꯕꯣ꯫ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯊꯃꯣꯏ, ꯑꯁꯦꯡꯕ ꯊꯃꯣꯏ, ꯋꯥꯈꯜ ꯑꯃꯗ ꯂꯨꯞꯆꯕ ꯊꯃꯣꯏ, ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯅꯤꯡꯂꯨꯗ꯭ꯔꯕ ꯊꯃꯣꯏ꯫ ꯂꯩꯆꯤꯜꯁꯨ ꯍꯤꯛ ꯍꯤꯛ ꯀꯞꯇꯨꯅ ꯃꯃꯥꯒꯤ ꯐꯤꯖꯤꯗꯣ ꯌꯥꯜꯂꯤ꯫ ꯃꯦꯝꯆꯥꯁꯨ ꯀꯔꯤ ꯍꯥꯏꯒꯅꯤ? ꯃꯄꯨꯔꯣꯏꯕꯒꯤ ꯃꯥꯡꯗ ꯍꯟꯒꯠꯅ ꯂꯦꯞꯄ ꯉꯝꯕ ꯅꯠꯇꯦ, ꯇꯥꯕ ꯇꯥꯕꯅꯤ ꯑꯗꯨꯃꯛ ꯑꯀꯟꯕ ꯈꯣꯟꯗꯥ ꯀꯌꯥꯗꯣ꯫ ꯅꯪꯅ ꯇꯥꯏꯕꯪ ꯃꯤꯅꯤ ꯈꯜꯂ ꯐꯥꯎꯕ ꯏꯆꯥ ꯑꯁꯦ ꯅꯐꯝꯗ ꯄꯤꯔꯣꯏ ꯂꯦꯞꯈ꯭ꯔꯕꯅꯤ, ꯑꯗꯨꯒ ꯅꯪꯅ ꯍꯤꯡꯆꯥꯕꯅꯤ ꯈꯪꯂꯕ ꯀꯥꯟ ꯑꯁꯤꯗꯗꯤ ꯑꯩꯅ ꯍꯔꯥꯎ ꯍꯔꯥꯎ ꯄꯤꯒꯗ꯭ꯔꯥ? ꯅꯪ ꯆꯠꯍꯧꯒꯦ ꯍꯥꯏꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯃꯐꯝ ꯑꯁꯤꯗ ꯅꯪꯒꯤ ꯊꯋꯥꯏ ꯂꯧ ꯍꯥꯏꯕ꯭ꯔꯥ? ꯕꯥꯕꯣ, ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯁꯨ ꯃꯥꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯆꯤꯡꯅꯕ ꯂꯩꯇꯦ꯫ ꯃꯥꯕꯨ ꯏꯐꯝꯗ ꯁꯤꯟꯅꯔꯣꯏ ꯍꯥꯏꯔꯕꯗꯤ ꯕꯥꯕꯣ, ꯁꯦ ꯂꯩꯆꯤꯜꯗ ꯄꯤꯌꯣ ꯊꯥꯡꯗꯣ꯫ ꯑꯩꯒꯤ ꯊꯃꯣꯏ ꯐꯥꯎꯅ ꯊꯥꯡ ꯑꯗꯨꯅ ꯊꯤꯟꯍꯜꯂꯣ, ꯑꯩꯕꯨ ꯍꯥꯠꯍꯜꯂꯣ꯫ ꯊꯣꯏꯕ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟ ꯃꯈꯨꯠ ꯑꯗꯣ ꯇꯤꯡꯊꯣꯛꯍꯟ ꯊꯥꯡ ꯑꯗꯨ ꯄꯤꯔꯛꯏ꯫ ꯊꯣꯏꯕꯤ, ꯊꯥꯡ ꯑꯁꯤꯅ ꯃꯊꯃꯣꯏ ꯐꯥꯎꯅ ꯂꯦꯡꯗꯨꯅ ꯍꯥꯠꯂꯣ꯫ ꯍꯤꯡꯆꯥꯕ ꯑꯃꯒ ꯂꯧꯅꯒꯅꯣ, ꯃꯥ ꯃꯤ ꯅꯠꯇꯦꯅꯦ, ꯍꯥꯠꯂꯨꯅꯦ ꯅꯪꯕꯣ꯫ ꯂꯩꯆꯤꯜ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯨꯆꯤꯡꯕꯨ ꯌꯦꯡꯉꯤ꯫ ꯂꯨꯆꯤꯡꯁꯨ ꯈꯨꯔꯨ ꯃꯈꯥ ꯇꯥꯗꯨꯅ ꯂꯩꯆꯤꯜꯕꯨ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯃꯀꯣꯛ ꯑꯗꯨꯁꯨ ꯍꯥꯠꯂꯣ ꯍꯥꯏꯅ ꯅꯣꯡꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯂꯩꯆꯤꯜ ꯑꯣꯟꯅꯅ ꯊꯥꯡ ꯑꯗꯣ ꯊꯥꯊꯈꯤꯗꯨꯅ ꯊꯃꯣꯏꯗꯒꯤ ꯍꯥꯏꯈ꯭ꯔꯦ, ꯕꯥꯕꯣ, ꯑꯩꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯌꯦ, ꯃꯥ ꯌꯥꯎꯗ ꯍꯤꯡꯕ ꯉꯝꯂꯣꯏꯌꯦ꯫ ꯑꯩꯈꯣꯏꯅꯤꯕꯨ ꯈꯥꯏꯗꯣꯛꯄꯤꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯑꯅꯤ ꯈꯥꯏꯗꯣꯛꯂꯕ ꯈꯨꯃꯟ ꯅꯤꯡꯉꯣꯜ ꯑꯩꯍꯥꯛ ꯈꯨꯃꯟ ꯁꯦꯂꯨꯡꯕꯒꯤ ꯊꯣꯡꯒꯥꯟꯃꯛꯇꯗ ꯏꯁꯥꯅ ꯏꯁꯥꯕꯨ ꯊꯋꯥꯏ ꯊꯥꯗꯨꯅ ꯃꯥꯡꯍꯟꯒꯅꯤ꯫ ꯀꯗꯣꯝꯅ ꯊꯥꯡꯗꯧꯔꯤ ꯊꯣꯏꯕꯒꯤ ꯈꯣꯡꯊꯥꯡ? ꯃꯆꯥꯕꯨ ꯁꯤꯟꯅꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯟꯅꯔꯔꯣꯏꯗ꯭ꯔꯥ?